Chahi manga asigi manungda Manipur da yamdrabada anova artificial football turf ahum thamlagane haina Chief Minister Nongthombam Birena phongdokre. India government, Manipur government amadi UNC ki mari suba tangka ki Trapasai Chowk da Manipur lenga nasem kiba District Boundary Commission UNC na yakidre. Hayeng pangthok kadoriba manga suba General Panchayat Mikhalda duty tawgadaba polling personnel amadi security personnel sing magi polling station singda khongsankhre. Startup scheme gi makhada lupa koti kaya kaithaduna lamdam asigi local entrepreneur sing yokhanana bathaurang tawre haina Minister Radesh Yamna hairi. Amasung FIFA Under-17 World Cup 2017 haudokre Kiyam Amarjit na luchingba India ke team na tournament asida ahanba oina USA ga lamba tawnari. Mayamba khurumjari adom yengbiribase Impact News ni ai Pinky Okram na hojik pungja se faubagi maroiba pausing miyamda pizari. Manipur da yamdrabada football gi artificial turf ground ahum thamlagani haina Chief Minister Nongthombam Birena phongdokre. Chief Minister gi Secretariat Office da Impact News ki Executive Editor Ras Nongthombam ga Under-17 World Cup da Manipur macha nipan yauriba siga mari lena tawkhiba exclusive interview amada Chief Minister na wafam singa si phongdokhibani. Pung amarom chathakiba exclusive interview aduda Chief Minister Nongthombam Birena hauzik Khuman Lampak artificial football turf ground lairiba turf asigi mathakta state asigi footballer yamna puthokpa mafam sing yenglaga artificial football turf ahum amasu thamnana bathaurang tauri. Lakliba chahi manga asigi manungda ground ahum asi saba loisinduna miyamda khusinnagani haina su phongdokhi. Numidangi matamda football sanaba yananaba Khuman Lampak main stadium amadi hockey stadium da floodlight ta athuba matamda sananaba thabak paikhatlagani. Masigi mathakta Mapal Kangchaibung amadi Luwang Sangbang cricket stadium da su floodlight thamnanaba thaurang tauri. Executive Editor Rajna hangba wahang amada Chief Minister na state asi sport ki powerhouse oibana tongan ba masana kayada mai paktuna leiba ke mingchat purakpana makoi pumnamakta selgi mateng piba ngamde. Maram asina sanaroi sing asigidamak corpus fund khaktuna thamsira haina khanari haiki. Astroturf ki football field not less than 3 hujik lai dibisi mathakta ahum go amtang di center yengaga mai jaga yengaga magi sanaroi yang khara thokpa mafam khara chaba punba ningai kidum ni kana Astroturf field ahum go amdi extra siam again I sab jung nan ki nipan sidagi khalle just within these 5 years yam adu tujil pusu yai sugumba tangai phadaba tasena har gadi one of the most popular game ni akoigi football che adu masi world cup smai tor pakai ji pibi abani adu atai di haiba question ma heng lak pakanda akoi di kari gi piroi government khatan ni ngamoi government gi lai resource na corpus fund noina koi public tagi kari dagi sports punungsiba mayam dagi fund na create toraga tongana thammaga taungna bhona sira ga bagi thinking amadi handaki thogdok sidagi create holle. Ngasidagi haugadoriba Under-17 World Cup ta saruk yariba state asigi sanaroi nipan da Chief Minister Nongthombam Birena masa masagi haithoi singthoiba sing uthoktuna leibak asigi mingchat puraknaba hotnabiyu haina yaifa pauzel pirakli. State sigi zati sigi mai puriba na koi nipan na hairiba na koi no huji bahud lairiba spirit tu gi handana sathabada India ki team soider mai pak hoigani no pak soyo adu loina na as a whole India na FIFA gi oiba international gi oiba tournament sumaina host obusi adan ahan basu erangani football gi da masada India gi team na at least maximum level da yongna budu mai pak na budu wish to jari.
इंडिया गवर्नमेंट मणिपुर गवर्नमेंट अमदी यूएनसी की मरी सुबह तांकक की ओइना ngasi famkhiba tripartite talk mifamda मणिपुर लेंगाकना डिस्ट्रिक्ट बाउंड्री कमीशन सेमखिबदु यूएनसी ने याखिद्रे मखा ताबा वारी नवेंबर 10 दा साननबा मतम लेपख्रे लोनना मणिपुर लेंगाकना अनौबा डिस्ट्रिक्ट सेमखिबदु हंदोक्लोय हाइबगी फिरेपता होंगदना लैरबदी नागा मियामना मखा ताबा थबकसिंग पाइखतकनी हाइना यूएनसी की प्रेसिडेंट गाइदोन कामैना चेक्सिन वाथमख्रे ममांगदा पालंबा मणिपुर लेंगाकना अनौबा डिस्ट्रिक्ट तरेत सेमलखिबदु हंदोउ हाइबगी वाहौदा यूएनसी इंडिया गवर्नमेंट अमदी मणिपुर गवर्नमेंट गा चथरकपा ट्राइपार्टाइट टॉक की मरीसुबा तांकक ओइना ngasi सनापति डिस्ट्रिक्ट की DRDA ऑफिस दा वारी सानखी वारी सानबदुदा यूएनसी की माइकैदगी डिस्ट्रिक्ट बाउंड्री कमीशन सेमखिबा अदुबु यानिंगदबा फोंगदोखी मिनिस्टर अहुम यावना तोंगा तोंगानबा मणिपुर लेंगा की मिहुत सिंगनसु यूएनसी की वाफम अदु मखाताना लेंगा की चीफ मिनिस्टर अमदी काउंसिल ऑफ मिनिस्टर सिंगा तानारगा करी तौबा याबगे हाइबदु खनखिगे हाइना लेंगा की मिहुत सिंगना ngasi वारी सानबदुदा थाजबा बिरमखी मणिपुर की चीफ मिनिस्टर ना असेंबली मिफमदा डिस्ट्रिक्ट हंदोकपगी वाफम लेते हाइखिबदु की मतंगदा पाउमी सिंगना हंगबा वाहंगी पाउखुमदा यूएनसी की प्रेसिडेंट गाइदोन कामैना हाई डिस्ट्रिक्ट हंतोकलोय हाइबगी फ्रेप लैरबदी वारी सानबगी कानबा लेते चीफ मिनिस्टर ना हाइखिबा वाफम अदुगी मतंगदा लेंगा की माइकैदगी सेंगतोखिबा लैख्रे अदुबु हाइदोकपा यादबा वाफम खरदी लैरी हाइना पाउखुम पीखी Government of Manipur is considering those issues. Government of India, of course, is trying to mediate and find a solution to this one. And I mean, every concern has to be addressed. And Government of Manipur is responding to it. So, one big positive is that talks are on, issues are being considered. So, this particular boundary commission which has been constituted, we were under the concept that this will address the grievance of the UNC. So, but however, UNC has got a very serious objection to that. They set up one boundary commission or something like that. We said we reject it in toto. We cannot accept it. During our talk, they never said that it was wrongly given by district minister. So if that is the case, there's no what's the use of having this kind of talk. We'll never accept that kind of talk. We question how it was, but they said they also they feel regret, and they said they will discuss with the to the chief minister the sentiment of the Nagas, whether they are really committed to solve these problems. Otherwise, there is no other option. We'll go back to the peoples, because this is people cause, people issue. We'll go back to the people. We'll decide. Hayeng pangthokadoriba manga suba general panchayat election gi mikhalda official oigedaba sing magi polling station singda chatpa hokre polling station lising amaga chawga kunga mathoida mathau tawgadaba official lising mapanga chamaga kuntaruklom ngasi ayukta gi hauna district headquarters singdagi khongsan ba haunaki Imphal East ki oinasu konung lampakta leiba hatta kangjebungdagi election official sing makhoi gi polling station tamna chanaki Hayeng pangthokadoriba mikhalasida वोटर लाख तरेत का लिसिंग तरा तरुक का चनिपान कुंट्राना जिला परिषद होम्पू प्रधान चामग होम्फू माथोय अमसुंग वार्ड मेंबर लिसिंग अमगा चौंगा तरा हुमदोय खनबगी दमक वोट थादनगनी इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर कक्चिंग अमसुंग जिरीबाम दा पांगथोकदौरिबा पंचायत मिखल असि अयुक पुंग 9 दगी वोट थादबा हौरगा नुंथिल पुंग 3 दा लोइगनी थौबाल डिस्ट्रिक्ट पोलिंग पर्सनल सिंगसु ngasi nungthil magi polling station singda asoi angam yaudana thumkhre polling personnel adu ngasi ayuk angan badagi thobal DC complex ta pullaba matungda mikhalda security ki mathau tawgataba personal single loinana lamthaki hayeng ayuk ki pung 9 dagi hauraga nungthil pung 3 fauba thadagadaba mikhalda district asigi oina jila parishad member tara gram panchayat ki pradhan kunga taret amadi member chaniga kulhumdoigi maraiba klep kadoribani mikhala sida member marfu tareti lamba yaudana mai pakrabani mikhala sida district asigi oina voter lakh amaga lising kun mapan chamari nifu marina polling station chahum tarada vote hadagani सांसद आदर्श ग्राम योजना की मखादा चांदेल डिस्ट्रिक्ट की कपाम कोमला थाबी खुलबु मॉडल विलेज अमा ओइना सेमगतनबगी थबक राज्यसभा की MP ओइरिबी सकनायरबी बॉक्सर MC मेरी कोम ना हौदोख्रे
Kapam Komla Thabi Khulbu Model Village ama oina semgatnabagi thauram adu Kapam Public Ground da pangthoki. Pangthokiba thauram aduda Mary Kom na haunabi matung ina Model Village Pleki Maikhum hangdoki. MP Mary Kom na thauram aduga mari lenana Model Village ama semgat bahaibasi yamna tangai phangba Tangna Fangba Tanjani Khul Adubu Model Village ama oina semgatpada underground singna apanba pibiganu khul adu semgatpada haksel amasung sana khonabada mityengsu thamsi haiki ngasigi thauram aduda nat ki oiba makhal mathel gi jago isai sing utki Vietnam da November thagi tang ani dagi nipan phagbo pangthokadaba Asian Boxing Championship ta saruk yaga dauriba Mary Kom na mai paklakna basu miyam da thauniki Kapam village su unity ama laina thabak tawtai law and order se khona tight oina thamse haji kan sidi khitang development lai gidaw basida disturbance mayam la asi yaragadi akoi gi ichilno manungi missing su aina rikhoi dojaning badi asida development lai gidaw ba khun sida akoina disturb tawbiganu Kapam village su Local entrepreneur sing yokhatna bagi pandam da anoba lengak na paikhat pa startup scheme gi makhada lupa koti kaya kaithoktu na leire Anoba innovative idea laiba inkhalak liba naharol sing na paikhalak pa thabak thauram sing da mateng pangnana ba lengak ta sel watana thamli haina Education Minister T.H. Radheshyam na phongdokre wafa masing asi capacity building for any reason haiba theme da tha ani chupna chathagada ba ani suba batch course haudopagi thauram da phongdokhibani mahak na makha taraduna center government na state asigi local entrepreneur yokhanana ba fund kaya thadaraklabasu entrepreneur masing watpana lemna fund hankiba asi tawhangumsi mari lainaba singna karam ba department dagi fund loba yabagi haibagi matangda miyamda counseling piba mathautai miyamna su website amadi department singda chatuna isana isabu thabak pizana ba wakhalon thamsi haiki local entrepreneur yokhatpana state asigi economy chakhathan batanatana thabak fangdabagi awaba kokhanba ngamgani haina mahakna phongdokhi thauramasi Ministry of Skill Development and Entrepreneurship Government of India gi mateng makhada National Institute of Electronics and Information Technology Imphal na sinduna akampata leiba nilit ki loisangda pangthokhibani कोई मणिपुर से ऑनरेबल सीएम मखा तौरगा कोई गवर्नमेंट दा स्टार्टअप की दमता कोई क्रोर के ngai थम्मल ले रे अदु सिरि पास आउट तो कांगु दुना एलईडी की तौगेरा एनीथिंग तौगेरा तौगो तो कांगु दुना फजन सीमा तौबो या वी कैन लिंक अप टू द बैंक्स पैसा या वाट करीम त लेते अनो व तौनिंग इनोवेटिव ओइबा गांग सिंग नहा सिंग एंटरप्राइजिंग ओइबा कांगु की दमते पैसा पैर लेबा पैसा सिन नबी ते पैसा से इंडिया दा की ला लागा सिनबा ngam han musu ro akoi kada रे कनेक्ट तौनी क्रमाइन तौनी खंगदबा Training course asigi makhada Nilit Imphal gi Executive Director T.S. Prameshwar na tha ani chupna chathagada ba residential training asida punna course ahum thokna khaidokli Surya Mitra set-top box installer and service technician amasung LED light repair technician haiba course ahum asida punna trainee marfutara na saruk yagani mamang da pangthokiba training course ta saruk yakiba trainee marfutara gi manung da tarani pandi government amadi private sector singda thabak phangkhiba ga loina na tara mathoi amana manireda gi makhada entrepreneur farm hangdoktuna senthok lambi leikre Training course asiga manana mathang chayolda Churachandpurda hangdoknanaba amasung Sanapati district ta Surya Mitra course mathang chayolda hangdoknanaba pandam thamli haina mahakna phongdokhi Forest sector skill council to any areas the sector skill council among siga tie up tawraga to we have a scheme mayam lay aduna koigina IT sector amasung electronic sector skill council oibnina IT amasung electronics area da koina focus pijam wanida adi embroidery gi wara suko amar computerized embroidery to we have kana go kharana sagi koigi manipur da pisalon sagi maram da yam to bunina the computerized part na koina tawraga embroidery gi part na sagi experts na to we have sector skill council ko tie up to usne am mathung ta rais Tamenglong district ki local self governance tauriba autonomous district council bu mapung faba council ama ohenna bagi mayokta
ओहंदबनबगी मायोक्ता तमेंगलोंग एंड लोंगमाई नोने डिस्ट्रिक्ट सिटीजन्स वेलफेयर फोरम ना लाक्लिबा तांग 13 अयुक पुंग 3 तगी नुमिदांग वाइरम पुंग 3 फाउबा नेशनल हाईवे 38 बन कौख्रे नेशनल हाईवे बन तौबगी वाफम असी फोरम असीगी प्रेसिडेंट ओइरिबा रंगम थोइताकना मणिपुर प्रेस क्लब ता पाउमी सिंग उनबदा वाफम असी फोंगदोखिबनी रंगमना मखा तारदुना नेशनल हाईवे थिंगबदा नतना डिस्ट्रिक्ट अदुदा चथरिबा डेवलपमेंट प्रोजेक्ट सिंगसु लोइनमक थबक तौब थिंगलगनी पाली बलेंगाक असिना करिगुंबा ऑटोनोमस डिस्ट्रिक्ट काउंसिल असिबु मपुंग फाबा काउंसिल अमा ओहेननबा अथुबा मतमदा होनरक्त्रबदी डिस्ट्रिक्ट एडमिनिस्ट्रेशन यावना लेंगाक की ऑफिस पुंबा थिंगजनबगी खोंजंग चंगसिलगनी हाइरी अखोइना कंप्लेन तौगिदबदी लोकल सेल्फ गवर्नेंस द पीगिदब अखोइना कंप्लेन तौगिदब but the local self governance is not full-fledged right now. So whom do we complain to? Akoina state government amasung district administration that directly intervene tawbiro. We have the chief minister's itinerary visiting the Tamenglong district shortly. Legitimate oiba mapung phaba local self governance amana welcome tawdredi kanana welcome tawgidob no habse akoi honorable chief minister gi mamang da thamjaningi. Autonomous District Council ADC Manipur की employees सिंगी retired benefit payment अथुबा मतमदा implement तौ हाइना वाकत मिफम चथक्रे मिफम असी All Manipur Autonomous District Council Retired Employees Welfare Association ना सिंधुना कैसामपात लेमजम लेकाई community hall दा पांगथोकी बनी वाकत मिफम अदु दसरुक याखिबा association असी के advisor T किरण कुमार ना हौखिबा इंग लिसिंग अमगा चमापन मरफुतरा माथोइदा मतम अदु के लेंगाकना ADC employees सिंगी फंगफम थोकपा retired benefit payment sing pinana ba order thokrabasu ngasi fauba pidana lakli English ani ga supna taruk ki March ki tang ama amadi English ani ga supna tareta tongan na pension pinana ba order kaya thokiba laikre loinana association asigi maikai degi su mamangi lenga kyauna anoba lengakta memorandum kaya pisin khiba laikrabasu ngasi fauba thabakta onthoktana lairi अथुबा मतमदा अनौबा लेंगाकना मित्येंग चंगबिदुना मतिक चाबा रिटायर्ड बेनिफिट पेमेंट सिंग पिथोक्त्रबदी मखल मखा कयागी खोंजंग चंगसिनगनी हाइरी सरकारना ममांगदा ऑर्डर कया बाम थोखरा मतुंग बाउदा अहुम मरी मा थोखरे सि मतुंग द केम्बो एक्शन सि तोबिरक्तमना अखोगी हजि थबक सुजना लेजरम ममदे पेंशन चल मयाम सि पेंशन हजि पीदबदगी इमुंग मनुंग से अवाबा मयाम ओरे इमुंग मनुंग था पुबा थांग मंगमद्रे थाक मंगमद्रे इजा सु सेम मंगमद्रे अदना अथुबा मतुंगदा अखोगी पेंशन सि एम्प्लॉई मयाम दा दिस काउंसिल तौ लेबा सिगी एम्प्लॉई सिंग दा अथुबा तमदे पेंशन सि पीबिद्रगदी अखोई मखन मखा कयागी एक्शन कोई एग्जिस्टेंस तथबा हो हौखिबा सेप्टेम्बर 19 दा लमलाइदा बर्थडे सेलिब्रेशन अमगा मरी लेनेना पांगथोखिबा इसै नोंमाइगी थौरमदा थोखिबा पामदबा थौदोक अदुगी मतुंग लमलाई डेवलपमेंट कमिटी लमलाई अपुनबा मैरा पाइबी अमदी लमलाई स्टूडेंट्स आइडल क्लब की अपुनबा मिफम अमना कुपना खनरबा मतुंगदा लमलाइदा नुपी मानबी नुपासिंगना करिगुंबा मखोइगी ओइबा थौरम अमता पांगथोकबा यारोय हाइना लमलाई स्टूडेंट्स आइडल क्लब ना थादोरकपा चेरोल अमदा खंगलकली नियमला नथबक लवी हाइबगी वाहौदगी चिंगमैरोंगदा लैबा ट्राइबल रिसर्च इंस्टीट्यूट की डायरेक्टर गी कास ऑल मणिपुर स्टूडेंट्स यूनियन एमसु की वॉलंटियर सिंगना सोलोन सिनख्रे एमसु की वाइस प्रेसिडेंट पीटर लाइश्रमना एमपीएससी न लौपा इंस्टीट्यूट असिगी जॉइंट डायरेक्टर की पोस्ट की दमक माई पाकलबा कैंडिडेट एनजी पिकेश्वर की पुलिस वेरिफिकेशन अमदी मेडिकल चेकअप लोइरबा मतुंग पोस्ट असिगी दमक एलिजिबल ओइदबा मियोय हापनना बहोनरंबनी हिरम असिगी मतंगदा रिव्यू अमदी क्लैरिफिकेशन तौबिननबा चाहि असिगी अगस्त कुंदा पाउचे सिंगी थोंगदा लेंगाक अमदी डिपार्टमेंट दा खंगनखी मखाताना सेप्टेम्बर 9 अमदी अक्टोबर 3 दा रिव्यू तौननबा चेरोल थादुना खंगनख्रबसु ngasi फाउबा पाउखुम पीदना लाखिबनी लेंगा की मखादा ट्राइबल एरियाज एंड हिल्स की कमिश्नर ओइरिबा टी पामई आईएएस हाइरिबा मियोय असि मणिपुर मियाम अमदी ट्राइबल मियाम गी याइफना बखनबा मियोय नते डिपार्टमेंट असिदा सेंजा थुंजा तौदुना अमदी मरी मता सिंगबु नियम लाना थबक हापनना बहोनबा कमिश्नर असि थांगै सेंगना चेन्नई हाइबा एमसुना खंगबंगमले महाकना नमथाक तौदुना मणिपुर मियाम अमदी चीफ मिनिस्टर बु मियामना लाना उहनबा सिलिबा थौंग असिगी मथक्ता लेंगाकना अकनबा मित्यंग चंगदुना कमिश्नर असिबु सस्पेंड तौगदबनी मसिदा नतना नियम चुमना चचबा ओजा अनिगी नो ऑब्जेक्शन सर्टिफिकेट यावदना चाहि असिगी कॉन्ट्रैक्ट पोस्ट असिगी दमक डीपीसी फमलमदबा थेंगनखी
पोस्ट असिगिदमक मतिक चारबा मिचंग संग लेजदबा खुनाई असिगी अफबा महैरोई सिंगिदमक एमसु लैरी हाइबसी मियामना काउबिगनु हाइना महाकना अपील तौखी। ऑफर फॉर्म पीदुना 2016 की नवेंबर जॉइन तौनबा तौरमबा मतुंगदा अखोइना थबासी थेंगजरकपनी अदुगा तसेंगना सिदा एमसुना लेबाक म्याम दा हाइजनिंगबदी लेरंबा कमिश्नरना तौरिबसी छात्रगी अमदी अखोइ लेबाक म्याम की इंटरेस्ट अमदी ट्राइबल कम्युनिटी की इंटरेस्ट थबक तौब नत्ते माकी बेस्टेड इंटरेस्ट माकी ब्रदर इन लॉ ओइबगी दमकता माकना एग्जाम स्लो तौदो मी अमबु डीपीसी फमंदुना अदुगुंबा हबचलंबा अदुंबा थेंगनजबनी अदुना हाइबसी माकी बेस्टेड इंटरेस्ट थबक तौबनी मियाम की दमकता ट्राइबल कम्युनिटी की दमकता अदुगा मणिपुर की दमकता वेलफेयर की दमकता थबक तौब नत्ते हाइबसी एमसुना थमजरी। Association of Manipuri Diaspora Pune na sinduna thasigi haukiba tang amada taruklak suba AGM cum annual cultural evening nongin gi tantha pangthokre. Let them know us as we know them haiba motto da pangthokiba thauram adu Symbiosis International University Auditorium Viman Nagar campus Pune da pangthokibani. Thauram asi amanna Symbiosis Ishanya Cultural and Educational Center SICEC Pune amadi Department of Art and Culture Government of Manipur ga punna khusamna duna sinbani. Imphal East, Imphal West, Kakching, Bisnupur, Ziribam amadi Thoupal District ta hayeng pangthokadoriba manga suba General Panchayat Election 2017 asida masa masagi mamal yamlaba vote piba ngamnana bagidamak dukan sing private school sing oil depot amadi private hospital na chingba mafamda thabak tauba lever sing buno magi suti pibinaba Deputy Labor Commissioner Government of Manipur na thadorokpa cherol amada khangalakli. Matang swais da break amalawsage Manipur amadi malemgi tongan tongan ba ipaw single lone na koi break ta gyam thuna hanjarake Impact News pu miyeng ta duna lebiu. Mayam bo mukha na taram no akshari bulletin asigi makha taba paw miyam de pizari. Leibak asida pangthokpa football gi khwaidagi chawba kumhai FIFA Under 17 World Cup 2017 ngasi numidang wairam pung manga taba matamda haudokre. World Cup asigi ahoba numita Delhi amadi Mumbai da match mari sanagani. New Delhi gi Jawaharlal Nehru Stadium da Group A gi ahanba match da Ghana na Colombia bu goal amasino da maithiba pikre. Group asigi ani suba match da yumbu oiriba India amadi USA na numidang pung nipan taba da sanaba haukre. India ki football team asibu Manipur dagi Kiam Amarjit na luchingli panbayabadi Manipur dagi sanaroi nipan Dheeraj Moirangthem Kiam Amarjit Boris Thangzam Ningthoingamba Khumanthem Suresh Wangjam Mohammad Sahajahan Thaunauzam Jackson amadi Nongdamba Nauremna India ki team asida sarukyari. Group B ki ahanba match ta New Zealand amadi Turkey ga sanagani ani suba match na Malayga Paraguay ga Mumbai da sanagani. October ki tang kunipan fawba chathagadaba cup asida team kunmari na saruk yaduna punna match yankhaini thoi sanagani. Border Security Force ki 49 amadi yankhai mari suba battalion ani na punna sinduna anirak suba BSF Mothers Half Marathon tha sigi kungani thoida pangthokadauri. Lamdam asigi BSF ki thauna faraba laikhidraba personal singda ikai khumnaba utpa amadi lamdam asigi BSF jawan singda pukning thogatnana pandam da sinba half marathon asida lamdam asida leiriba school gi mahairoi singna mapung fana saruk yabiyo haina Border Security Force Sectorial Headquarter Manipur gi maikai dagi appeal tawrakli. Half marathon asi Khuman Lampak Main Stadium dagi hauraga North AOC Kekrupat Chingmairong Mantri Pukhi tamna laklaga Koirangai da leiba BSF campus ta loisangani. Half marathon asiga mari lenana Paumi Singa unaba amada Border Security Force Sectorial Headquarter Manipur gi Commandant Ai Subol Singh Nahai ani suba edition gi half marathon asi maru oina state asidagi BSF personnel oina thau puramba laikhidraba personnel singi mafamda ikai khumna utpa loinana laikhidraba personnel singi yumgi miyoi singda pukning thauganana ba pandam da pangthokpani. State asidagi thauna faraba BSF ki personnel kaya amana anti-national elements, militants, terrorists amadi Naxal singa khut thokna ba matamda thauna fana thawai fawba ninghanna ba leitana thadoki.
पर्सनल सिंह असिना लौरंबा थौदांग अदुबु निंगसिंगबा अमदी लेखिद्रबा पर्सनल सिंगी युमगी मियोय सिंगबु पुकनिंग थौगतपा ओइना चाही असिगी अक्टोबर 22 दा हाफ मैराथन असि सिंजबनी ngasi paugi mifamaduda BSF Yankhaimari Battalion gi Commandant SK Singh amadi BSF 49 Battalion gi Commandant ND Mausu saruk yakhi public ki support yaudana di marathon tobungamoy adana public na support tobigani aduga manipur da leiriba school mayam satra singi mama pa sing ahal laman sing na encourage toroga thabi rakani haina khanjai marathon chain bada natana akoi gi sportsman spirit manipur da leiriba si hen amuk tangkharan gani aduga loina na BSF martyrs ki family sing na su yamna achauba mokhoi gi encouragement ama motivation ama laigani aduga hojik manipur dagi BSF ta service toiba BSF ki member khuding bakta su yam chawba motivation encouragement amaga loina aduga mayam gi support lai haibse makoi gi thajaba ama lai loina yamna chawna leiba ki damukta achauba thabak tawbada moi mai pakna nungaina tawne khansi. The Association of Surgeons of India Manipur State Chapter na sinduna tha sigi lakliba tang kungani thoida trauma early intervention haiba thimda asi Manikon 2017 RIMS ki Jubilee Hall da pangthok lagani haina cherol amada khangalakli. Uttar Pradesh ki Noida da Laikhidraba Uripok dagi Pravish Janam gi matang da chapchava investigation report amata pikhatuna matik chaba action amata laukhatabagi thawong yaningdaba fongdokladuna achumba langla langjin puthokna ba Shiv Sena na firep ama lauragani haina party asigi president Moirangthem Tombina fongdokre Bauparada laiba party asigi office da Paumi Singha unabada Moirangthem Tombina hai Pravish ki misi asi miyoi kharana lautuna raga hatpo oigani haibagi chingnaba lairi misi asida Manipur laingak Uttar Pradesh amadi India laingak na achumba investigation report amata pikhatabasi laibak thibani masida natana thengkhang kayada North East ki miyoi sing hatpa amadi otpa naibagi thawong chahi kayada ki chathaduna lakli adubu miyamna ihau hauraba matungda natana thokiba thodok singi achumba wayel amata chenaba miyoi faba chairak piba ngasi fauba leitri asigumba misi mina asi matung tarakpada thoktananaba policy ama thamnanaba Shiv Sena na honagani masida India ki Prime Minister North East State Taret ki Chief Minister Singda cherol pisinduna taksingani nakalamoromda ngasidagi India na yumbu oiduna haugadoriba under 17 gi FIFA World Cup ta Manipur gi football sanaroi nipan yaurokpada Shiv Sena na nungaiba fongtorokpaga loinena sanaroi nipana Manipur amadi India ki mingchat purokpo oisanu haina party na makhatana yaifa pausel pirakli mihat thina hat pasi ngasi bogi manung da leptana satharak pasi ngasi phabugi manung da CBI da sinaba madugi sabsaba investigation report ama sabsaba phangdaba sumaina sum tawdana ihau mayam sagalaga ngasi bogi manung da sabsaba khoigi sina hatpani sina tupani masi mara lei haibse ngasi bogi manung da sabsaba investigation adugumba misi mina adugi maramda ngasi bauda sab sabam da khoi Manipur miyam na phangiba leitri Home Minister Prime Minister aduga loina North East ki Chief Minister Singh copy piraga long term policy ma tungda mukthok tanana bagi damakta phire bama longnuna ba ai khoi Shiv Sena na masi honagani Atsumna Maitaibu scheduled tribe ki lista yauhan bagi criteria amata yaude haiba wafam amadi hiramasida matam chupagi yet kani haiba wafamasi wakhal mapung faraklaba lairik laisugi mangal fanglaba miyoi singi wangang nate haina yelhomi kanba apun balup ki cherol amana hairi Manipur gi pak chaubagi saruk chamagi manungda saruk nipan khaktamak maitaina namna khundari ba si India government gi chatna kanglon gi ngaklau tanjaba asida chingi lam gi khudong chaba manggadaba amata leite iramdam asi mitopna yot khibada atsum gi thomi singsu lehopa yaroi masi aikhoi punna khangminasi hairi Taubul Mayai Lekai dagi Naurem Premila Chahi Nifunipan Mapuroiba Naurem Rameshwar bu Bisnupur District Hospital gi Dr. Amadi Nursing na Thausada badagi Laikhidabani haina ngasi khongjang jangsin kre Oinam Kendra gi MLA Radha Kishore Masamak laktuna Laikhidrabigi imung amadi JAC ka wari sanakhi JAC against the unreasonable death of Naurem Premilana Changsin Kiba Khongjang aduda tongan ba charter of demand tarukta MLA Radha Kishore ga wari sanakhi
MLA L Radhakishore na hai Dr. Singh na Jackson bawat padagi thaudok asi thokpani January basing athubada miyam gi apamba ki matung ina thabak lawthokani amadi hospital asi matpung fana semkat na ba hotnaragani haina thajaba piki loinana laikhidrabagi imungda chanaba thabak ama piragani haiki amaromda JAC gi convener Premjit na hai MLA ga yana ki ba wafam da thabak oina pangthok trifauba asi ba hakchang lawkhiroi amadi yana ki ba matam gi manungda thabak sing asi paikhalak taba tarabadi makhal makha kayagi khongjang changsin gani haina Impact TV da phongdorakhi Panbayabadi Naurem Premila mabuk chai haiduna ngarang Bisnupur District Hospital da pukhalaba matung laikhidabani Doctor khaki natana to department sing sisoi koi chumthongi mayam lei yaningde maram dasina masa masa gi mathung masa khangdaba magi tongkhok thok duty tongdeba mi sing sidi ai ono mi or dandi PC hailo se ai sab jaw file si hospital si ma yamna thum matam da district hospital amagi le pham thokpa atopa district le liba hospital amagi magi standard hospital ma thambiba victim moidana laibo thidra le khidra ba family asina wahori bese masi ekhoi Manipur Sarkar ki maikai degi mawanda pibam thokpa thobam thokpa mawanda phangiba fundamental rights education sing ko no piba loinana imung sida Sarkar ki maikai degi job ama leiba masa singi munung degi chanaba magi qualification ga sanaba job ama piba Imphal West Commando na lona yadaba miyoi khara Kaisampat ahibam lekaida chatok chasin tawre haiba pau ama fangbadagi ngarang ahing nongyaida thiba humba ki thabak chathabada Pripak VC gi miyoi ama faraba miyoi adudi sapam tiken alias momomacha chai kuntra apokpagi maming na sapam Devin Singh Kawi Kaisampat ahibam lekaidagi ni hairi Home Funitoi Suba Wildlife Week celebration loisinbaga mari leinana Palelda lamlak ki sa uchek sing kansi haiba mahiroi singhi kongsat ama chatkre khongsat adu Chandel Forest Division amasung Tengnopal Forest Division na sinduna chatkibani Celebrate Rights of Wildlife haiba thimda chatharakiba celebration loibagi khongsat adu Chandel Forest Division ki District Wildlife Warden Vinod DK na Palel High School dagi lamthaki Khongsat aduda Palel da laiba mahiloisang singi mahiroi sing district ani adu ki forest division ki staff amasung joint forest management committee ki members sing na saruk yakhi Palel gi akoi bada chatkhiba khongchak aduda lamlak ki sa uchek sing kansi haibagi paujal puba play card sing sizinakhi United Maitai and Pangal Organization Umapo gi Thaumi Singna Manipur Government ki school amadi college singda midyeng changlubada amot pana pik thanduna lairamba thengnare haina Umapo na thadorakpa cherol amana khangalakli Hiramasigi matangda mari leinaba singna athuba matamda mityeng changbinaba haijabaga loinana leibak miyam na school amadi college asi nana thamnana ba hona minasi haina cherol asida makata na palakli Manipur Legislative Assembly ki Speaker Y Khemchana afaba chawkhat palaibak amagidamag miyam gi thabak tawgadaba miyoibu assembly tamna makhut paiduna chingkhat pira u haina phongdokre Lamlai Police Station gi manung chanba Lausang Khong Mayai Laikai gi community hall da pangthokpa Mera Thabum mifamda wafamasi phongdokhibani Speaker Khemchana thauramadu makhatana mikhalda sel lobagi chanabi thadok piu maduna afaba karisu purakpa ngamloi haiba wafam su thamki United Maitai and Pangal Organization Umapo gi Thaumi Singna Manipur Government gi School amadi College Singda mityeng changlubada amot pana pik thanduna lairamba thengnare haiduna Umapo na thadorakpa cherol amada khangalakli hiramasigi matangda mari leinaba singna athuba matamda mityeng changbina ba haijabaga loinana leibak miyamna school amadi college sing asi nana thamnana ba hona minasi haina cherol asina makhatana palakli Government ki scheme singbu miyamda hena khanganabagi pandamda mass social awareness program ama Brigadier Thomas Ground Kangpokpi da pangthokre awareness program adu district administration Kangpokpi gi matenga loinena kunthra nipan Assam Rifles na Jwalamukhi battalion ga sinduna pangthokpani District asigi apunba office amadi department kunga mangana thauramadu da saruk yakhi amadi makoi ki stall singda makoi gi mathau amadi thabak sing utuna miyamda khanganki
थबक थीरिबा नहासिंगदा गाइडेंस पीबगा लोइना 38 असम राइफल्स ना फ्री मेडिकल कैंप अमसु सिनखी। अरोइबदा बुलेटिन से हेडलाइंस अमुक हन्ना म्याम थमजगे। चही मंगा असिगे मनुंगदा मणिपुरदा यामद्रबदा अनौबा आर्टिफिशियल फुटबॉल टफ ग्राउंड अहुम थमलगनी हाइना चीफ मिनिस्टर नोंगथोंबम बिरेना फोंगदोख्रे। इंडिया गवर्नमेंट मणिपुर गवर्नमेंट अमदी यूएनसी की मरी सुबह तांक की ट्रापटाइट टॉपता मणिपुर लेंगाक सेमखिबा डिस्ट्रिक्ट बाउंड्री कमीशन यूएनसी ना याखिद्रे। हयेंग पांगथोकदौरिबा मंगा सुबह जनरल पंचायत मिखलदा ड्यूटी तौगदबा पोलिंग पर्सनल अमदी सिक्योरिटी पर्सनल सिंह मागी पोलिंग स्टेशन सिंगदा खोंसानख्रे। स्टार्टअप स्कीम की मखादा लुपा कोटी कया काइथदुना लमदम असिगी लोकल एंटरप्रेन्योर सिंह योखननबा थौरांग तौरे हाइना मिनिस्टर राधेश्यामना हाइरी। FIFA Under 17 World Cup 2017 हौदोख्रे कियाम अमरजीत लुचिंगबा इंडिया के टीम ना टूर्नामेंट असिदा अहानबा ओइना USA गा लंबा तौनरी।